अहानबदा मरुइबा पाउ German Tiger Road sembagi matangda lengang na yengshilagani hairi FNCC na changsilamba ban lenga kawari shanaraba matungda handokrai. Cookie Civil Society Organization singi Working Committee sing nga si ayuktagi Imphal Dimapur lambi matam kaktan economic blockage chatakrai. Amadi Chingkai Ching Water Reservoir thabak hawkibadagi Imphal area the water supply gi fibam fagale haina PHED gi Chief Engineer Sangrai Fau Basumo na hairi. Kurumjari ISTV bum ining tabiri bapung namu putaram nokjari haujipau sandona pisari. Nagagi lamkai manungda khunda silakpa amadi German Road Tiger Road na jingba semjilakpagi mayokta Foothills Naga Coordinating Committee na Naga taba mafam singna matam kaktana changsilakhiba ban ngasi Manipur lenga ki Home Commissioner ga wari sanabada yanaba purakpadagi changsilamba khongjang handokrai ngasi nungchil All Secretary talaiba Home gi Commissioner amadi Secretary gi thausu puriba N Asok Kumar ga Foothills Naga Coordinating Committee gi mihut singa wari sanaraba matung nakal anina wafam ahumda yanaba purakibani hari wafam singa dudi Naga taba mafam singda niyom kaina lambi semjilakpa amadi maming thonjilakpa kya sigi matangda lenga ki maikaidagi su lambi asi sembada approval amadi sanction pidaba loinana niyom kaina lambi semjinduna maming thonjiliba sing thigatuna makhoigi mathakta chapchaba action lokhatpa su agreement tawriba singi designated camp kya nagagi lamda sajilakpa yauna thabak kya chatharkliba singa si yengshinduna Manipur lengak amadi center gi meeting changduna yengshinba loinana niyom kaina popi amadi ganja thariba sing NDPS Act amadi PIT NDPS Act ki makhada changsiliba war on drugs 1.0 amadi 2.0 lengana changsiliba si hena changsilhanduna ain kaina popi amadi ganja thariba sing state police amadi central agency oina leiriba NCB yauna paktak na yantatuna manghan takhan bagaloinana chapchaba action lokhalakpada supun na mating pangminaba haiba wafam sing da yanabadagi matam kaktana changsilamba ban handokibani hairi Kangpokpidagi Churachandpur taba lambi matam kaktana thingkhibagi mayokta Cookie Civil Society Organization singi Working Committee sing ngasi ayuk pung 8 tagi Imphal Dimapur lambi matam kaktana economic blockage chathakrai Kangpokpi District Headquarter da nupi sing thoraktuna potpu bagari sing chatpada thingki matam sangna lambi thingduna laklibasida authority na tumina election babu committee isna yaningdaba phongtokli 45 million liters per day capacity labor Chingkai Ching Water Reservoir thabak hawkibadagi Imphal area da water supply gi fibam fagatle haina PHED gi Chief Engineer Sangrai Fau Basumo na phongdorakli wafamasi PHED na paikhatliba thabak thoram singi matangda unabada ISTV News ta phongdorakibani Imphal East ki Chingkai Ching da lupa crore chamaga marfuga nipan lakh homfuga mari changna semgatpa water reservoir asi English ngani kunga humdogi February da thabak hawkibadagi Imphal area da singi awaba lerambadu singthaningai oina kokhan bangam le hairi English ngani kunga humdogi irang na maram oiduna singda water treatment plant mathau lepkhiba matamda Chingkai Ching Water Reservoir na Imphal area da ising pikhi Chingkai Ching Reservoir asi Thawal Dam dagi ising lobana chahi chukpa ising gi awaba leite masina maram oiduna singda dam da ising leitabadagi Imphal area da ising fangdabagi awaba leramba adu kokhan bangam lagani haina Sangrai Fauna makata na hairi Chingkai Ching project na Khurai Porompat Khumalampak Sangakfam Thangmaiban North AOC All Assembly Kesampat Nepra Menjor Sagolban Irompukri Haubam Marak Chingtham Laikai Kwakathil Sangaipro amadi Gari Dalaiba Reservoir singda ising fanghali Imphal area di sing piriba singda water treatment plan amadi Chingkai Ching Water Reservoir na mathau ningthina tawrabadi karigidamak miyamna Imphal area da private water tanker singda ising leiraga seasonary bano hangbada khudong chadaba kharadagi mafam kharadana ising ka hena taba aduga kharadana yohanba ngamdabadi lei haina phongdorakli Chingkai Ching sidi koina ising je atai jaga da turenda adum kangraso sigidi so far koi hogi basidadi koi to the maximum targa leibudu koi adum throw to bungam koi meter pan base saturation tawro bra na koi je random check su chaleba
मीसिंगसे जगह खराददी याम रेस्पॉन्सिव हुए जगह खराददी खुमनिंगब्रा खुमनिंगदब्रा इसिंगदी फंगब्रा हाइगनी फंगे हाइगनी मैसेज लाकब्रा अदुदी खंगदे अखोइगी पब्लिक की रेस्पॉन्स से अदुम यूनिफॉर्म दी ओइतबा कंजम्पशन सिना यामादी स्मार्ट मीटर फैमिली की हाउस होल्ड की पानबसीदगी नत्तबा अतोपा अखोइ बल्क मीटर हाइना बल्क पारगा पेमेंट तौबा याननबा अदुगी अरेंजमेंट जो तौरकनेबा अदुना असिगी प्रोसेस से अखोइ कन्नो होटनरी District NCD Non-Communicable Diseases Cell of Kangpopi District Hospital na World Cancer Day 2025 Thoram United by Unique haiba team the hospital asigi conference hall da pangthokre Thoram asida Chief Medical Officer Dr. Paukai Kivken Medical Superintendent in charge Dr. Nengfilhing Misao TP Pediatrician RIMS Dr. Hassan Oniazna Resource Person oina wangaki Thoram adda health officials medical staff community leaders singchu sarukyaki health experts singna hakchang fana leinaba changnaina screening tauba cancer naba singbu nungshina loina binaba pungning chingsinki Federation of All Tribal Youth Club Manipurna Tribal Hill Affairs and Government of Manipurna habliba Principal Chief Conservator of Forest asi Tribal IS Officer Amoina hapnaba lengaki pungning chingslakli ngasi Manipur Press Club ta pangthokiba paugi mifam amada Federation of All Tribal Youth Club Manipur gi thopuba kyasu sarukyaki paugi mifam adra sarukyaki balup asigi wangang loi Chipemlana Principal Chief Conservator of Forest asi Tribal singi oiba maru oiba culture amadi makhoina mayok nariba kya khangba mi ama oina lehennaba Manipur gi Governor da haukiba English ngani kunga mangagi July gi kungani thoida memorandum amasu pisin kiba leire adubunga si fawba thabak ton thoktana leire Travel gi maram amadi issue kya leiriba sidam munna khangba mioi leiba lu asigi apambani IS officer asi office chang nai nakadaba amadi phone tawrabasu paidaba kya amalei maram aduna travel gi awaba khangba amadi culture bu khangba IS officer ama hapinaba wafam thamki Therefore, we urge the Honorable Governor to take immediate action and appoint a tribal IAS officer as the head of the Tribal Affairs and Hills Government of Manipur. We request prompt and sympathetic consideration of our demand in the interest of the tribal people of our state. Leibaki oiba wafam khana nainaba matamda wa ngangbada opposition oina uba yaudaba natte haina Singjamai AC ki MLA Yumnam Khemchana Singjamai Leksang Them Laikai ki nauna saba crematorium waiting shed amadi water tank miyam da khusina bagi thoram da haikre thoram da MLA Khemchana Laikai AC ki oiba crematorium waiting shed asi miyam da khusina basda Laikai miyam na apen bakara phongtok pi ba yamna nungai Lisang Them Laikai Development Committee na water tank ama khudol tambi ba sigi damak Development Committee bo ikai khomna ba utki baga loinena Singjamai AC ki oiba development paikhat pa haiba si AC sigi MLA ama ki tawdaba yadaba thabagni makhatana su tawgani haibaga loinana National Highway Imphal More lambi ki mamang thangba IVR road khudingmak smart city ki saruk ama oina concrete road oina semlagani masigi damak mapal ki company mana tender laukre thenglabada October November thadagi thabak hoba yana leire haiki Dialysis Patient Association Manipur na handak August ki taruk Association of Healthcare Providers of India AHPI Manipur chapter na thorakpa order amada private hospital singda laing chathariba anaba kya da piramba Pradhan Mantri Jan Arogya Yojana scheme asi kaktha khiba asina hospital kya da laing chathariba anaba kya da chauna khudong chadaba mayok nare haina Manipur Press Club ta pangthokhiba pau khim from the phongtokre paugi mifam da hospital kya da laing liba anaba kya gi imung manung kya su saruk kya ki wangang kiba kya na hai kibada hana laing bada Pradhan Mantri Jan Arogya Yojana scheme asidagi senfam kya mating panglambani adubu leb lagani haibasi hospital kya da laing duna lairiba lairaba anaba kya da amukka hena awaba mayok naragani haina Secretary Dialysis Patient Association Manipur ki Boni Nauribam na haiki
तसेंना हायदि डायसिस तौरिबा कनोजी लाइबे पंखै दि मखा लैबा ngатani पैसादु कोइना पुबा थांबा ngamoi फिफम लैबने पेसेंजिंग asi सिबा संबानी gi लंगाइ द लैरिबा मरो दुना हाइबा एक्स बॉडी जिगा गवर्नमेंट गा याम चुना यासिनबा पुबिरागा कोइगी मखा ताना डायसिस सि PMJY जे मखा ताना डायसिस तौबिनबा आई बाइलेंग बोत्र जाय Personal professional relationship pu macha khaina khaidokpa ngamlaba matamda tungda luchingba misak ama oiba ngamgani haina GP Women's College ki Department of English ki Head Associate Professor Dr. Sovana Laishramna developing leadership skills and discipline haiba hiramda Department of English amasung NCC GP Women's College TMU anina punna khusanaduna GP Women's College ki Central Hall da pangthokiba nongmagi oiba workshop hawdokpagi thoramda haikrai Dr. Sovana Laishramna Makataraduna NEP 2020 ki soft skill syllabus ki sarukta yauriba communication, emotion, decision making na jingba quality singa si hawgalakliba mahairoi singna munna khangba tangai fade masi ningthina khanglaba matamda mahairoi singna tungda luchingba misak ama oirakpa ngamgadoribani haiki Leadership skills and discipline haibane theme se NEP 2020 ki matungina sigi topic se soft skills da syllabus ta yaurabane aduna angang singsida soft skills ki program se hanganba in order to enhance qualities of their personal and professional relationships adaptability emotional intelligence then communication siguma ma'am se these are all part of the leadership skills aduna angang sing da dc yamna darkar oiraba topic amane aduna akoina si da angang sing da kitang kana ba phangadra haina sinjabane Icha hatpi khibagi chenabani haina faraba singna achumbani mara leitabani hairagadi ichana aranba tarabani na mama aiso hatokpiro haina leikhiraba maitei salai thiam LS Leo gi apokpi thiam Karuna Devi na wakatkre chahi sigi July gi tang tareta nupi amana thangna thinbadagi sikibani hairiba maitei salai thiam LS Leo mihat kamari lenana konung mamangda leiba Sri Govindaji taba lambi da famki wakan mifam amada leikidrabagi apokpi thiam Karunana aigi cha hatpada chenaba singna ngasidi makoina achumbani mara leitabani haire makoina mara leitaba oirabadi laliba si mama aina tahore phakriba makoigi macha singdi matam khara khaktani uba phangloidaba khaktani matam khara leiraba matung belda oiraga sutholakani tha khara leiraga uba phangani adubu aigi ichadi hatkrabani handak mapoki oina uba phanglaroi sikriba icha ubasu phanglaroidabanina aranba tahoraba mama aibusu hatpiro ichaga puna leminaurage mama aina hinglaga kana yenglaga hingadoino awanungai tanaminaramba leiba leitaba chaminaramba icha yaudana hingbagi wahanthok leitraba mama oihore icha hatpi khre haidana jc semkhide wakan mifam kyarak phamba leibak wathok ohenna basinkhide mingonda awaba piba pamde hauzik logi matungina mara leibasing police na fabani masida CSO club na sogat patohaningde CSO club na achuma wayel puthokpada mating pangbiu haiki ayaw siya kanayin ang kanayin English ba? Mo hindi masama sa sing napapagag na nisibam na yaw kriye. Ay siya na sumoy na lang taga. Topi ba na lam na pura topi ba na. Sila siya mo masama sa sing na mo. Amat tatsin na mo innocent na ay nagadi. Ay hala. Sila so yaw rin. Sila mo club ki organize sa kimayam sila support tau rin siya. Tau rin ba support na support ay tau biya. Alam mo miyan mo na support tau biya no. Ay nungay nila yung kanina kanbra. Ima isa ng kanana sa say na so. Nuwa sa lisa naman ba. Isa po ka na ba ikite. Laikai gi mera paibi gi secretary yumnam ibe aimana maitai salai thiam LS Leo gi mihara sida chenabani haiba taibangan bi koba ama police na faraga mahak mara leite mahak pulana lamjingmi bani hairiba se judge na case asiga mari lenana rai lauthoki balai khrabra mahak achumbani mara leite karam na hairibano makhoi mioi mari manga gi geng khutpu aduna kauthoklaga athapa mafam da puraga loktu naraga mahak pu hatpi khibani leikidraba maitai salai thiam LS Leo gi apokpi amadi miyam na achumba gi damak wakat pani achuma wayel puthokpiyo haiki Haribasida achumbane khoide aran banate hadokbiyo haidana moina dhana phamakpado adugi matungina khoi laikai na tawga phamjabani moi ja chumba thabakni moina tawri base haibasi jajna rai targa athingba pira abraba moina haidiba wapum chingo aduga achumbane se kamaina haidoi noba moi mari mangana pullaga angang si puthokhaga hatlaga siraga lakpadu garam noba achumba akhoi achumba phangnabai damakta akhoi na wakak sabani pyar matam sida akhoi na governor na wakatana khotana governor na achumba puthokani habi khimani ngasidi governor na achumba mak puthokpiyo achumba na khoi na pamise ai sumi ai lali haidana miyam mamangda ut tribe do adu tawira kano
Angang unabada laikhidrabi khangembam ningol maibam ongbi Samita Devi gi hakchang asi imung manung na lokre lenga ka makhal amatada yashinaba leite mara leiba sing cherak pidriba fawa kongjang halroi haina JSC na hairi mamang tha July gi tang kunganipan da Thawal District Hospital da angang unabada doctor gi aswebadagi laikhidabani hairiba maibam ongbi Samita Devi gi thawai yaudraba hakchang Jenims ki Mirel sangda thamlakibado ngasi laikhidrabagi imung manung amadi JSC na aroiba mathau mangam pangthoknabagi asiba hakchang lokre laikhidrabagi thawai yaudraba hakchang loba lakibadada misi duga mari lenana achuma wayel puthoknanaba takshinaba semkiba JSC gi chairman KS Meratombina ngasi laikhidrabagi asiba hakchang loribase government natraga kanagumba amataga misi isigi matangda yashinaraga hakchang lobunate JSC gi maikaidagi police department da haibe yaba haikre bifam thokpa cherol sing pisinkre DC yauna mari lenaba department da suwakat fam thokpa wakat kre mara asida laikhidrabigi imung manungda aroiba mathawangam pangthoktana thamlibasina ana e yaushilakpa kya asi JSC imung manung miyamga khanaraga asiba hakchang asi aroiba mathawangam pangthoknaba lobani haiki ꯑꯩꯈꯣꯏꯅ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯗꯣ ꯑꯩꯈꯣꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯁꯦ ꯄꯨꯊꯣꯔꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯦ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ JSCꯅ ꯇꯥꯟꯖꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯣ ꯐꯪꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ Kala Darpan Art and Craft Exhibition ki Thoram KB number 1 Lamphel da pangthokre. Thoram aduda KBS RO Tinsukia Taurem Pritham Singh amasung Yas amasung Education ki Secretary Naurem Pravin na maruiba miwe singina sarukya ki bagaloinana. School asigi teaching amasung non-teaching staff sing mahiroi sing amasung parents sing na sarukya ki. Thoram aduda school asigi mahiroi sing na yekpa poster amasung saba craft ki potlam sing utki. Thoram aduga mari lainana Education amasung Yas ki Secretary Naurem Pravina asigumba exhibition ama pangthokpasida mahiroi singda kanaba kya pibaga sigumba exhibition ama sinbibagi damak thagatba phungtokhi are aware India is targeting to become a Viksit Bharat by the year 2047. So that is only 22 years left from now on. So the time that we have in our hands is very strong. And then in order to make India a developed country, the students, the youth all have to give our best effort, then only the dream or the target of achieving Viksit Bharat. Thaunawjam Ibobi Memorial English School Times Uchiwana Hokiba August ki mangada numit mari ni chupna chatharakpa quiz competition ki prize entopagi thoram school asigi auditorium da pangthokre school asigi mahiroi singbu masa ki personality hengalhanana ba amadi tongan ba competitive exam singda mai paknana bagi pandam da pangthokpa competition asigi loishinbagi thoram da Times ki principal Oinam Varun ISTV ki correspondent Premchand Namra Times Parents Association ki president Sagolsem Rajmohan Apun Banaharol Lamjinglup ki president Haikruzam Sova International Tourist Union ki publicity secretary Arun Thaudemna sarukya ki bagaloinana competition asigi makong mathang tarabasingda manamathum su yentokhi Thawal College ki Humfugani Thoi Suba Foundation Day Thoram ngasi college asigi multipurpose hall da Thawal College Teachers Association TCTA amadi college asigi Students Union anina sinduna pangthokre Thoram adura college asigi Principal Professor N Navachandra Thawal College Teachers Association TCTA gi President N Ibobi amadi English Department gi Head Dr. K T Srani namaruiba miwe singwena sarugyaki College asigi foundation stone amadi college lairembi gi khubamda laikatna hogdoki patharam adugi manungchanna national amadi state level kyada sarukyaru raba mahiroi sing amadi atai lam kyada thoidok hendoklaba college asigi mahiroi singda tongan ba award sing yenthoki principal professor N Navachandrana ipaipu sing aduna lingkhat piramba college asi hiram kyada award pa leitre ngasigi mahiroi sing nakhoina ipaipu sing adubu ikai khumnaba utpoina makhoigumna nakhoisu mahai matik chan tamna Hanasi Mahitambada Puning Changsi Haina Mahiroi Singda Apple Tauki. Koi life la shu tawda puning changsi college se dia okiba amadi college se puning khatiramba layo khalbai ba pu singduki mabun ngana sasi
Career Guidance for Diploma Engineering Students in PSU PSE ga mari lenana nongmagi oiba seminar Government Polytechnic College Takil ka kusamnaduna Institution of Engineers India Manipur State Center na sinduna Government Polytechnic Campus ta leiba IEI Manipur State Center ki seminar hall da pangthokrai tharamadu Government Polytechnic College ki principal Likmabam Samungongna College asida tamliba mahiroi sing diploma loiraga government ki leiba engineering department PhD PWD power department na chingba government ki thabak ngairaga leiba ki mahutta public sector natraga undertaking public sector enterprises sing dasu thabak thibe abagi khutong chabalai College asida gi haukiba mahiroi sing hauzik India manung khakta da natana India gi mapanda thabak phangduna leinakrai makhoi gumna diploma tamliba mahiroi sing da SRGM PG CIL Limium Amarjit Sharma IOCL Imphal Division gi Divisional Retail Sales Head cum SLC Rajkumar Mohan amasung Chartered Civil Engineer M Pralhad na resource person oina lambi takpi ki ni haiki Hujik tawnaribase angangsingina khangnadabani Manipurda laiba department khara PWD electricity water supply gumba khara sida adum thabak phangbaromda adum da tanadana laiba engineering huji diploma pass out si branch mayam jina outside ki habdi public sector undertaking public sector enterprises more than 389 leibasida thabak si thanabagi awareness leitabase koina lehallaga not only Manipur mapan da ju thabak mayam ama tawdraga de khoi sidadi thabak pibagi thabak phangbagi handharabani na chhatra pass out sing sida pass tawra matungda hangjariba branch mari asigi chhatra singje public sector undertaking sida thabak changhan nabi pandam da one day seminar ase III Imphal center siga pullaga chinjabani Laibak thiba lambi ki khudong thiba thaudo amada ngarang numidang chaurang na pung mapan muk tabada mioi ani leikidre hari Wangu police station dagi fangba pawgi matungina thaudo adu Wangu PS ki manung chena leiba Wangu lamkhai da khamduna leiramba tata truck amagi maningda Wangu rom dagi mioi ahum Bespa amada lakpada khudong thiba thaudo adu thokibani laibak thiba thaudo adu la leikidraba mioi ani adu kakching khunau awang kaithia lekai dagi mayang lambam Vishal Chahikun apokpa M Ibohol amadi Maishnam Ngongo Jahi Taraga Taret Kakching Kunau Thongam Apopi M Inau Devi Kawi Hari Asokpa Mioi Aduna Kumukcham Nivas Kawi Hari Mahang Chenems Hospital da Laikanari Hari Laikidraba M Vishal amadi M Ngongo Kakching Kunau College ki Student Union ki Secretary amadi Games and Sports ki Thaupu Wani Hari Thaudok Thokfam adida Wangu Police Station ki team su laktuna thaudo dugi matangda thijilaba matungda case ama lakhatkre hari Laikidraba Mioi Animal Chenems ki morgue postmortem gi damak thamkre hari Relief camp sing the lady ba IDP singi imung manung sing asi punna relief camp sing the thambina ba relief committee Manipurna lenga ki pukning chingslakli relief committee Manipur gi chief coordinator thoiding jam bon khurai gi cherol amana me gi tang ahum english ngani kun ga hum doidagi kuki narco terrorist na maitai da lan taslakpasna maram oiduna relief camp sing amadi fabricated housing the lady ba IDP sing kya magi imung manungi mioi sing asi tokhai na relief camp sing the thambiri mapa macha machil manau sing asi tokhai na thambibana IDP sing da achauba awaba jai thingpiri anaye yarko matamda seva tawgadaba amadi yingshingadaba sing tokhai na leikibadagi khudong chadaba kaya mayokna hali lengakta punna thambina ba haijarabasu tabidan leiri yumkai mai thakibadagi thawai hingnaba lanjenaraklaba matungda IDP singbu relief camp singda amuk lengakna imung kharabu thugaibiri masina maram oiraga mapa macha machil manaugi nusilipun tapna lapna halakli maramaduna sigumba khudong chadaba kya asidagi koknaba mari leinaba singna lanjenaduna relief camp singda leiriba IDP singi imung manung singasi punna relief camp singda thambinaba lengaki pukning chingsinjari hairi Hausi Pauki Marthana Tema Bremtang Lominasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real saman mayamsu mahaw yengbiu
Crown Makerel. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matung na mayam mukha taram nokchari makata pa pisari. Lambigi nak yet ki land encroacher singe eviction tawbagi mathakta Manipur thugaige Manipur munge hotnariba illegal immigrants singe mathakta su akan ba eviction tawhaina JDU Manipur State Unit ki Vice President Sanjoy Ahanthemna July gi kunga humdoi da Manipur lenga ki Commissioner cum Secretary Home da Manipur da nauna illegal immigrant changba thingnaba amasung illegal immigrant leramgani chingnaba mafom singda District Task Force Committee Semaga illegal immigrants sing Manipur ki laimai de ki taktoki na batokiba office memorandum adu kayam yamna thabak to onthok labagi haina hanglakli illegal immigrants sing khandok paloi jingai da census tawba amadi delimitation tawba yaroi Manipur da ki athuba matamda illegal immigrants sing asi khandok nanaba miyam gi mihut oina chatkraba inner amadi outer gi Honorable MP Singna Rajya Sabha gi Honorable MP ining thau lei sembasana jawbana so hauzik chathariba parliament ki nongjumi fam manungsida marik chumba wafam pukhat piduna akan ba pressure tobiu haiduna Manipur gi MP ahumna thabok paikhat fam thoi haiki Hojik president rule leading manung sida encroacher singi mathakta eviction tobiba khakki mahutta ngasi Manipur da 1962 adai dagi haitare thangnariba country Myanmar Bangladesh ain kaina changsilakwa illegal immigrants singsina ekhogi Manipur da encroach tawrtana Manipur gi ethnic violence to ondana socio economy da achauba chaitheng ma pirai maramasina ekhogi land encroacher singi mathakta eviction tawbagi mathakta illegal immigrants singa changsilaga ekhogi mapung oiba lamunna bo honara iba separate administration tansilakna honara iba asigumba achauba thakta encroach tawai besingse akanba eviction ama tawpam thoi ekhogi lamdam sidigi miyam yut oibigiba Honorable MP Singna Manipur da illegal immigrants sing asi mapung phana takthok nanana bagi damakta parliament marik chumba wafam pukhatpiu Honorable ekhogi governor ekhogi AK Bhalaji nasu president rule leading hisida Bharat ki constitution na governor da president da piba sakti dugi matung inbidana Manipur da gi mapung phana illegal immigrants sing takthok nanana ba achoba thogdang lobiu Manipur gi ahanba film director SN Chan gi marfudrarak suba mapokumwan numit ki thoram pangtokre SN Chan ningsing mana chahi sigi oina ise sakhi amadi sanakaithel film gi producer amadi director thaudam dorenda piduna ikai khumna utkre Cine Artists and Technician Association Kata Amadi Manipur State Film Development Society Anina Sindana Society Sigi Auditorium Hall the Pangtokiba Ngasigi Thoramada MLATS Arun Kumar International Federation of Film Critics India Chapter Gi Executive Member Mega Chandra Kongbam Manipur State Film Development Society Secretary B Sanju Amadi Film Forum Manipur Gi President Khangembam Koleshwar na Chingbana Thorama Pusingwina Sargyaki Thoronga Mari Lenana Producer Director Thaudam Dorenda SN Chan Ningsing Mana Sel Amadi Citation Yauna Pidana Ikai Khunaba Utki Lenana Manipuri Film Gi Khongjelda Ngalingai Matamdagi Achoba Thaudang Loduna Lakpa Saknairaba Aibi Actor Actress Yauna Film Gi Lamda Thabak Toduna Lakpa Mioi Kungamari Dasu Citation Yauna Sel Gi Mana Sing Pidana Ikai Khunaba Utki Sub-Divisional Officer Kairao Bitra Laishram Rosan Singh ngasi Pisakwan Amadi Bicycling Uruk OBC Girls Hostel Relief Camp Imphal East Leba Internally Displaced Person Singh Yan Tokre Kongthang ngasi Deputy Commissioner Imphal East ki guideline Makada Corporate Social Responsibility ki sarugam oina pangtokpani Tharonga Mari Lainana SGO Kairao Bitra Laishram Rosan na Piriba Polam Singh asi IDPS Singbu Punging Thogat Amadi Makwai ki hingbagi lambida kharada oirabasu mateng oinaba pibani loinana cyclist na Mahiroi Singna Jathok Chasinda mateng oinaba pibani haiki Tharamatuda Arambam Gitanjali Sub Deputy Collector Kairao Bitrasu Sarukyaki
Little Master English Higher Secondary School Samurau Auditorium Hall the Manipur State Legal Service Authority ki meeting makada Rural Development Association senduna one-day legal awareness program ama school asigi class 11 amadi 12 tamba mahiroi singda nongmagi oiba awareness thoram ama pangthokre Narmaduda Poksho and Juvenile Justice Act ki Chairman Advocate Tiam Raskiswar Singh, Little Master English Higher Secondary School ki Principal Ilangbam Dhiren, Women in Domestic Violence and its Misuses of Law ki Advocate P. Nanda Kumar Singh amadi School asigi Secretary Moirang Mayum Okendrazit Singh Susarukyaki. School Singh da mahi tamliba mahiroi Singh haibadi maruoina Class 11 amadi 12 tamliba Pokso Act matangda munna khanglagadi ngasigi angangsing da thokliba crime singsi khara hanthahan bangamgani masi khara toina Manipur gi school sing da hairiba awareness pangtho haning bagi apamba M Okendrazit na phongtoki Sumaina koi school sing da koi mainly class 11 12 sada sing da koi legal gi awareness piragadi koi gi hausi koi thoiba crime sing jam handagani khali Directorate of Trade, Commerce and Industries scheme in Makada Social Development Society Kurkul Nisinduna Hokiba August ki Anidagi Hauduna Nongada Makaleka da Chayol Amachup na Chatarakpa Mobile Food Processing Training nga Siloshin Kray Taramadura Lamlai Kendragi MLA case Ibomcha DIC Imphal West ki General Manager A Loken AF STI ki Master Trainer T Pentu MFICL ki Consultant KS Chowto na Chingmasu Sarukyaki Training mai pang na sarukyakraba trainees in the certificate amadi stipend yentoki Thoronga mari lenana MLA case Ibomcha na phongtoki bada Lamlai Kendragi Selthungi Fibam Fagat Hanaba tongan ba hiramda training amadi tangai fadaba machak pidana isana isabu thabak pijanaba paikhalakpa thorongi manungchana training assistant bani asigumba makhalgi training atopa mafamdasu sinnaba thorang tauri training saruk yakraba singna bank na Thazanaba Tabaka Suduna, Banka, Tungkoiba Mari Tamduna, Semitron, Fagat Nabohanaba, Apple Toki. Projecti machine, that's in the Gramina. Projecti low is half hundred. Maximum the half of my local Lokata, because I am not to talk about the Migi, can see, so soon later. On the Cambion, no matter acquainted by a teacher, but I would consider Tonya and Ergadi. For Sana, we can have a medium to be meeting in the neighborhood. I was out of it, come up into percent Regadi, when a low grow, Jennifer can do it or see Pola, put away half of money. Later on, the same to be mentioned at the Hagalaganian. We had about the moment, Regadi, when Manipur gi rangasna yamna kaling cookies sing na kablak po oiramgani thajaba boma mangasi Moirang Police Station gi manung chana leiba tera khongsang bi Lightel Maningda Lerambadagi Central Force Singna local Matung Aswangam Yaudana Pokayan Kreheri. Police Tagi Fangba Powder Bomadunga Seyu, Chaurakna Pung Taraga Minute Kunrom, Aduaida, CRPF A 71 outpost Amadagi, Nong Chup Tang Basarupta meter Chamagayang Kairom Chatlagaleba. Laibak the Yungshinduna Lerambating Kibani Hari. Hari Babomadu Taragamapan Suba. Garwal Rifles ki bomb expert ki team amalaklaga nungtilpung amaga minute kuntrarom tarakba duwaida swengam yaudana pokayan krehari Wakhalon Manaba Apunba Wama Kangleipak Amadi All Manipur Private School Welfare Association na Laikidraba Miyamgi Luching Purel Chingsubam Oza Akabagi Mami Photo Lamdamasigi Mahitam Fam Sang Sing the Tetba Matam Kara Lep Luraba Matung Ngarang Digi Amuk Makatana Photo Tetpagi Kongjang Sangshin Bahokre Kongjang Asida Wamagi President Wairang Tem Naukomba Maiting na Luching Tuna Wamagi Thomi Kiagaloinana Imphal West ki Kumal Mahikol, Mayang Imphal, Surasi Elite School, Mayang Imphal, Mahisendam Sang, English School and Sanatombi High School, Mayang Imphal, Konchak Chanambam, Tambao Higher Secondary School, Mayang Imphal, Bazar Pisakmacha, Vidya Mandri Jabung Company, Mayang Imphal da Photo Theatre Hari. All Manipur United Club Organization Amukogi meeting Makada Imphal West District United Club Organization IWDUCO na District Agriculture Officer Imphal West Unit 1 amadi 2 ga kusam naraga IWDUCO gi Unit Organization ama oiriba WIUCO gi area Sagol Tongbo Mayai Lekai gi IWUC Community Hall da Urea Beg Jahum Lomi Singh Dalinga na lepa mamal da yentokre Urea yentokpagi tharamasda Imphal West District President K Momocha Secretary Laishram Kuman Ningthau
Finance Secretary Oinam Pravin, Y. Bikram Assistant Organization and Kogan, Joint Secretary amadi Assistant Secretary Publicity Maimu amasung SS Thoiba Sarmana, Assistant Secretary Publicity na sarukaki. Department of History, GP Women's College amdi the Manipuri University anina puna kusamnaraga Quit India Movement gi thorama mangasi GP Women's College Library Hall da pangthokre. Thoramadu da DMU School of Science Dean Professor K. Indramani, DM College of Arts Principal Professor S. Lanchen Bamadi, GP Women's College Principal Professor L. Rajena athoiba mithunglen sing oiki. Thoramadu gi wangangloi oiriba Dr. N. Malem Sanana, Quit India Movement asibu Indiana ningkha tamba ma oinaba hotnabada Mahatma Gandhi ki violence da thazaba yaudana changsin kiba Kongjang adubu ningsingduna pangtokpani haiki. Ihan hanbo oina British na Bharat ase thaduoga satkibana makoi punamaki afaba oirani haibagi wakhalon pungning da phaurakpase Quit India movement side khoina uba phang hariba miyam ge hawrakhiba adugumba khongjang sidagi mathang tarakpada Indian National Army semakduna Subhash Chandra Bose ki khongjang asiga safu ani si phujinarakpasina maram kanda Quit India movement si matam kharagi namdhagi ba taragasu Bharat ase thaduoga satkinabagi achouba khongthang ama oiraknabagi matamdugi ningkha tambagi hauda yawkiba adugumba thaudok wathok amani Azadi ka Amrit Mahotsav ki makhada leiriba Har Ghar Tiranga campaign phase 1 gi sarokama oina mipum khuding amadi mahiroi singda mama leibak bu hena nungsihanaba amadi nationalism gi wakhalon bu hena Chauthok Hannaba Pandamda District Administration Thawal Nasungasi Tiranga Rangoli and Rakhi competition ama Thawal Mela Ground Community Hall da pangthokre. Thawal District Manung da leiriba mahiroi self-help group ki miyoi sing amadi General Public Kyana sarukyadana pangthokiba competition aduga mari lenana Deputy Commissioner Thawal Hanaka Maina Lakliba India gi Humudra Mapan Suba Independence Day English ngani kun kamanga mari lenana Mahiroi SHG amadi General Public Sing da aikoi gi leijariba Unity in Diversity bu ningshin handuna India gi machu ahung gi firal bu nungshi hanba mama lebak ki ning tambagi tangai fadaba masung makoi da leiriba mama lebak nungshi ba amadi secularism gi wakhalona du makoi da leijariba haithoi singthoi ba kya aduna uthok hanaba pandam da competition asi pangtokpani haina phongdoraki Amaduda ADM Thawal Aribam Amarjit Sarma Suyauna District Administration Thawal gi staff kyana sarukyaki competition asi lakliba ningthokaba nimita result haidokani hari Andre Sigi Manung Chanangarian Chingkhong Forest Office Mapadagi Yaripok Thongkhong Fauba Haukiba August ki taruktagi chatharakliba eviction asida miyamna penadaba Kyamarum Fongtorakli Supnagi publicity chatkiba natana sokliba lamgi saruk khanghandana Kudakta Yumkai Dukan Tudekpa Yaningde Marilenaba Authority na chapchaba demarcation ama toroba matungda Nomanini matampiraga eviction taunaba Marilenaba singi pungning chingsile Matang tuwaigadaba eviction singsi tawbigadaba leiragadi hanana moina survey ama satpiro mark ama tawbiro marking dugi matungina moi tugabi ko sukai eviction gi mayokte leijabana chede tawinguma sung prior information haitare moi publicity satpadu da aware oidi kaiginoida publicity satpadu na aigi soiba yumsa si bawa soi habase publicity satpadu na di masak khangande ba takte ba michang mikhai na dai type ta leiba yum si jana hekta kadungomne hai matagom hekta phunjang thugai biramba tangbu kharana mache thugairaga mathaki saroi thamambagumba adagi khara ai singasi thugaire hayeng thugaijege haira hek tokpugumba sigumai pot tawbaje si kitang khak michang mikhai na dai pot makhata ubaje tasina public ama oina khoi tasin nuwaijade sokbiyu kai sukaide sarkagi lam akune hurala sarubane haibdo haibiyu kai sukaide tabudu sidokpa tagadi niyom chumna sijaina sibongne haira sidokpada aigi sidoi sumaina ni khudi moglo sidokpiyoba Ngarang lamdam asigi tongan ba local TV channels sing amadi ngasi Imphal da phongba pauchi khareda Working Committee of the Kuki Civil Society Organization Kobanlup amana Hozik Naga Foothills Coordination Committee FNCC na Chin Kuki Jo Singi mathakta athing bathamdana chathariba banasi Federation of Civil Society Organization Fox Manipur ki luchingba TS Manihar ne insinduna chathabani haiba pawasi yumfam yaudaba mari makhong samnadaba aranba wafam amani noinana FNCC na chathariba banasiga Fox Manipur ga karigumba hiram amatada mari lena de haina Fox na thadorpa cherol amana hari WCK CSOs na phongdokliba wafam asidi makhoina tawriba aranba thabak sing losinaba hotnabada Fox ki president famdagi Haukiba tha marigi mamangda term loiduna amade masana resignation pisinduna pothakraba luchingba amada maral season bagi thawong asi taraina lawde
अरानबा नैरेटिव सागतुना अमदी अरानबा हिस्ट्री सेमदुना लमदम मसिदा मखोइगी खोंगदाफम सेमनबो होटनबगी थवोंग मियामना खंगे Naga Foot Hills Coordination Committee FNCC na changsiliba ban siga mari leinana media da thamkiba wafam miyamna khangnaraba wafam amani mari leinadaba wafam amada folks ki maming sizinarakpagi thongasi hanadagi hainarakpa makhoigi semjin sajinbagi hainabiodu uthorakpani haina Federation of Civil Society Organization Folks Manipur na lawi haina cherol asna makhatarakli Taragataruk Suba Voluntary Blood Donation Awareness Campaign Camp Lakadoriba August ki Taragahundoida Pangtokadoriba Chamaga Kuntraga Mari Suba Patriots Day Numita Manipur State Museum Auditorium Hall da District Hospital Thawal da Pangtoklagani Hari Hiramasi ki matang dangasi Manipur Press Club da Pangtokpa Paugimi from the Association of Voluntary Blood Donor Manipur Thawal District Branch ki Secretary Nabakumar T. Sina Manipur Police Headquarter Imphal Danamanjuri University Mera Yuva Bharat Imphal West Sare and Care Wangkaining Tempo Krimapal Manipur Voluntary Health Association Manipur Voluntary Donor Group Manipur Network for Economy Welfare Service Kumbi National Youth Awardee Association Manipur Amadi Association of Voluntary Blood Donor Manipur Thawal Amadi Chandal District Branch Sinduna Blood Center and Transfusion Unit District Hospital Thawal Khangaboka Kusamnaduna Max State Blood Transfusion Council Manipur Amadi State Blood Cell National Health Mission Manipur gi Matingaloina na Pangtokadoriba Voluntary Blood Donation Camp asida laktuna Blood Donation tawiduna miyoibagi tanglaba punsi kanmada punna saruk yamina si hari Aliba sayasigi lariba koi tang tarahumdoi Zoom case limit sida koi blood donation camp ani koi pangthok sagadori hairiba sida ngasigi miyamna laikhidraba koi gi irakta laikhidraba Manipur asibu koi gi ningtam handaba jati haibagi wakhalonda achouba ihau hobiramba ani sibu kai khumnaba utpa amasung makoi gi thona dobu tungi horogeba ihron singa sina koi tungi hunnabagi damakda hairiba blood donation camp asi koi pangthok sabani Silchurgi Vangavavanda Young Manipuri Council Assam YMCA gi chahi amasubagi mapokumon thoram mapung fana pangtokre ngasigi thoramadu da YMCA gi Central Committee amadi branch asigi anoba members sing khanki nauna khalaba advisors numit adu da official oina laukthokhi Manipuri Autonomous Council Demand Coordination Committee Assam gi Chairman Kangabam Santi Kumar Singh retired ACS na nauna safungakliba Young Manipuri Council Assam YMCA na Assam gi maru oina Manipuri Singh gi Thawdangya Lautuna Madi, Chokhat Pa Afaba Tabakya Torkani Haina Fundoki, Noinana, Assam Manipuri Singhi Demand Sing Puna Honamina Duna Mai Pangnaba, Honaminasi, Haiki. National Skill Development Corporation amadi Skill India gi meeting makhada chathagadaba Vocational Skill Development Training hogdokpugi thoram Autonomous Vocational Training Institute am oireba Manipur Institute of Open Schooling MIOS and Sinduna Kawa Pukri achobana kandaleba Community Hall da pangthokre thoramatuda MIOS ki Director Salam Navachandra Social Scientist Dr. Danabir Laishram Education S ki Joint Director Nepram Dikendrazit Imphal East Amadi Thawal Branch SBI gi LDM Maitram Uttamna Chingbana Sarukyaki Trainee Singaduda Hang Dyer Chingum Thaba Wathaba Barmi Compost Semana Chingba Sing Tambigani Hari Hazik Sanabagi Poi Koigi Senior Sports Journalist Wayani Thousand Dagi Lobirasi Wabagai Kankuna, Kaisham Thong Keke, CEO Kankut Pumaiti Piduna, Ahanba Itoi Memorial Nupi Kot Kang Tournament ki semi-final Sangkre. Manipur Kang Association gi Meng Makada, Singjamai Kankuna Sinduna, Mamang Thagi Tang Kulumdoi Digi, Kankut Taranitoy na Grumari Thongna Kaidutuna, Singjamai Kangsang da Satariba, Ahanba Itoi Memorial Nupi Kot Kang Tournament ki, Ngasi Sanakiba Anishuba quarter-final match da. Wabagai Kankuna, Kaisham Thong ke CEO Kankutpu, Panjal Taramatoi Tara da Maiti Piduna, semi-final Sankibane, Ahan Bahapta, Wabagai Kankuna Panjal Mari Amadi, Anisubapta Panjal Taret Kapki, Kaisham Thong ke CEO Kankuna, Ahan Bahapta Panjal Taru Amadi, Anisubapta Panjal Mari Kapki. Hayeng Kangchang Asida, Ahum Suba quarter-final match soina, Singjamai Kankut Team A Amadi, Yai School Kankutka, Sanagane. Manipur gi Sagol Bal United Football Academy na Haryana gi Consign Sports Pumaiti Piduna Double Pass Development League Super Cup ki champion oikre
All India Football Federation gi meng makhada tha sigi tang mari dagi Bangalore da satharakhiba Double Pass Development League Super Cup ngasi loisan khre ngasi sanakhiba aroi bam match da Manipur gi mahut sinduna saruk yariba Sagolbal United Football Academy na Haryana gi Consign Sports bu gol ahum sinoda maiti piduna champion oi khibane Sagolbal United Football Academy gi mai pakibgi gol singadu Sanasam Rajesh Kongkham Jonathan namati Thonglen Thangjamna sankhi Manipur Basketball Association gi meng makhada tha sigi tang ahum dagi Junior Boys and Girls ki team taranithoi Sub Junior Boys and Girls ki team Nepal punna team kunna saruk yaduna Brahmapur Nahabam Basketball Court sanaba hokiba kunthra Nepal Suba State Sub Junior amadi Taramanga Suba State Junior Boys and Girls Basketball Championship ki ngasi Uripok Basketball Court sanakhiba Junior Men gi ahanba match ta Youth Club Uripok na Eastern Sporting Union Wangkhaibu point humanga taramapanda ani subam match ta CYLC singa mathakna TDBBA Thobalbu point kunthamathoi kuntareta ahum subam match ta BDBA Moirangna YWC Malombu point kunthani thoi kunmari da maitiba pikre Sub Junior Boys gi ngasi chanakhiba ahanba match na LMYBA Lalambungna YOSC Khuraibu point nifumapal taramapanda madi ani subam match ta Model Club singa makhana Eastern Sporting and Wangkhaibu point kun sinoda maitiba pikre South Asian Football Federation namadi Asian Football Confederation gi meng makhada pangthokadoriba sahi 13 makhagi AFC Asian Cup qualifier namadi sahi 13 makhagi sub championship ta saruk yanaba Indian team semnabagi damak tha sigi tang 13 pawba Goa da pangthokadoriba trial selection asida Manipur dagi sahi 13 makhagi nupamacha gi sanaroi ani Maisnam Jojo Maitei amadi Amom Krishna saruk yaragani Thagachari boyai Makhataba Sanabagi Pawmu Pisari. Handak Junior Under 14 Youth World Cup the Saruk Yaruba Punjab ki Minerva Academy da Sanaba football player Manipur Macha Taragamari ngasi Imphal International Airport miyamna haraukte am okre. Minerva Academy da Sanariba Manipur ki football player Taragamari na handak pangthokiba Junior Under 14 Youth World Cup the Finland, Sweden, Denmark amadi Norway ga sanaki. Sanabadu da Minerva Academy na match hum thoiraga match sama maitiki. Tournament asida saruk yaruba mutum fibawdagi Santo Manina Punjab ki Minerva Academy da Manipur dagi football sanaroi kyama yauri makhatana so academy asida sanaki gani tongda Europe ki club singda sanaba ngamna bo hanagani mamang da so academy sina tournament kya da champion oibu ngamkhre ngasi miyamna sanaroi singa sibo haraukte amna opobu thagat phungtokhi Hozil silkpada maroiba paw amkhana pisari German Tiger Road sembagi matang da lengang na yengshilagani hairi FNCC na changsilamba ban lengak wari sanarwa matung da lokre Cookie Civil Society Organization singi working committee na ngasi ayuk tagi Imphal Dimapur lambi matam kakna economic blockade chatakre amadi Chingkai Ching Water Reservoir thabak hokibadagi Imphal area da water supply gi fibam fagale haina PHED gi chief engineer Sangrai Pau Basmon hai Nasigi na diay sabina sanduk chari ba pau matang solution jare ring tabiri ba pumna mako amuka hana kurup jare